ngasi phongkiba tuan tuan ma che phongsingdagi maruiba pausung khomgacharaga mayamda share tawjagi ahanbada reserve forest ta sajilamba sang ahum thukai khrei Central Forest Division gi DFO RK Amarjit ki miyang makhada ngasi division asigi staff sing amadi division asigi makhada leiba tuan tuan range staff singna sahi loiba numit ka mari lainana satakhiba akhanaba drive ta Kanglon Kaina Reserve Forest Area da sajilamba yum ahum thugai kre hairi Central Forest Division gi DFO RK Amarjina phongdorakpada Langol Range Forest ki compartment number 4 gi area gi lamdeng block ta satkiba akhanaba drive aduda iroi semada nauna sajilamba sang ama aduga Barok area da sajilamba sang ani thudeki hairi No new construction policy da Central Forest Division na sathariba sida Karigumbana pata paibirabasu karigumba structure sage hairagadi sadringaida anakpa area singda lairiba forest officer singda lakpiduna reserve forest area gi manung salli sande haibadu hana khangdokpiyo haikhe ngasigi mai pakna satkiba akhanaba drive aduda saruk yakiba forest staff singsu thagatpa phungdokladuna part amadi singyada lairiba miyamna kanglon kaiba thabak sing tawbigano forest department gi thabak thoram singdasu miyamna mateng pangbiyu akhoi punna mahauksagi khalngakminasi hainasu DFO RK Amarjit miyamda appeal tarakli haina pausna phungdorakli makhasa tharakpoina topa pawa manamu nupi shirambagi mapuroiba fakhre Tera Sadokpam Laikai Community Hall Manakta Leiba Laisram Rashikumar Elias Mani Seikuntra Apokpa El Ibo Tombi Koba Miyama Maki Nupi Thauri Yalaga Shiramba Thaudoka Mari Lenana Police Faraga Quarter Putokre Laikhidrabi Nupi Asigi Mabungna Lampel Police Station Maki Masal Nupi Thauri Yanduna Shiramba Thaudokta Maki Mapuroiba Senaramgani Haibigi Singnaba Lei Haina Complaint Ama Tharakpadigi Lampel Police Ngarang Laisram Rashikumar Faraga ngasi chief jurisdiction magistrate Impal West ki mamangna putholaga makha tana numit humni police custody da remand laukre case asigi ayona APP gi kuthangda court submit torokpa investigation gi warolda thasigi kungatare ki numidang pu mapan makhairom tabada laisram Rashikumar ga kanna saunabaga loinana saina funaba fawbo honakhi mathang numit ki ayuk anganba pung ama makhairom tabada yumgi pukri mapan hauba haino pambi amada nupi asi thauri yalaga shiramba thengnabani laikhidrabi nupi asigi mabungna police ta thangalakpa warol da laisram Rashikumar asi drug chaba miyoni maki masal nupi ga Rashikumar ga toina khanabadagi yumda kyarak halakhrabasu masa ani leirabana amuk nupa mayumda hankhibani hairi makpu makha tana wang pang tawba darkar leibana police custody da remand tawbinaba haijabadagi court na numit humni haibadi January ani fawba police custody da remand pikhi hainasu pawsna makhatarakli makhasa tharakpoina topa pawa manamun naronda online class tawwe yaroi JNMDA Government Dance College amasum Government Music College ki diploma paiba mahiroi sing Manipur Culture MUC da tamba yadringaida university asida amadi masigi makhada leiba college singda online class na singba academic session ga mari leinaba thabak amata tawbu yaroi haina college institute ahum asigi student union haikre ngasi JNMDA gi student union room da pangthokpa pawgi mifam amada union asigi general secretary Maisna Momosa na hai JNMDA Government Dance College amadi Government Music College ki mahiroi singna MUC da MA tamba yahallu haiduna akanbi hawduna lakli adubo laibak thibadi ihau asibu nathaiba manma mongda MUC gi authority na ngasi phawba tasinadana leibaga loinana pakhum amata piraktri Momosa na watho asigi tangtaba ama khangdringaida online class sathanaba MUC na hotnari amadi admission process leptana sathari haina makha taraduna hairiba thabak sing asi khudakta lepkadabani haiki satnaba yaba norms ama semdri fawba makhal amati class to yaroi madura tholakpa teksak khudingma oza masa masana amadi MUC gi authority na pugadabani haiba wafam sum hangna thamki haina pawsna makhatana phungdorakli makhasa tharakpoina top mapalam gi maruiba pawkhrana mo Afghanistan mi khanduna hatpa hengalakli lanhaubagi irangna sogalaba Afghanistan mi khanduna hatpagi thawdo hengalakli sagol se numita leba asigi konung Kabul amasum nongpok thangba sarukta leba city Jalalabad bom pokhai bagi thawdok singda misam ani sikre amasum atai mari sokre
ayuk misin khalakpa matamda police district tareta karamada target tawkiba ahanbagi bom pokhaibagi thaudokta misam amagi punsi mangki amasum atai ani shokhi haina Kabul police ki spokesman Fardos Fahamzarna phongdokhi adubu ahenba akopa marol di phongdokhide local media ki report sikhiba miwe adu administrative office of president gi thabak tawba miwe amane hairi bom pokhaibagi ani suba thaud adu sagol senumiki ayukta nongpok thangba Jalalabad city da rickshaw amada thoki maduda miye amasiki amasum atai ani shokhi haina provincial government ki spokesman Ataula Khawgyani na phungdokhi adubu sikiba amasum sokhiba miye sing adugi masakta oyakhide sayolasi hogalakpada laibak sigi nongpok thangba saruk Gazani province da mi khan khandun attack tobigi tongan ba thaudo ahumda province adugi revenue Directorate thabak tawba miye ani yauna miye ahum siki amasum atai miye ahum sokhi haina provincial police ki spokesman Ahmad Khan Siratana phungdokhi mi khan duna sathabe attack sing asigi responsibility group amatana claim tawdrabasu security officials sina hingsa gi thabak sing asi Taliban group ta tainari provincial singda lan maithiraba matungda Taliban makoi gi pukning government ta pressure pinaba mi khan dun attack tawbuda sangba haure haina laibak pokpa numita laibak asigi interior minister Masud Andarabina Musarano Zirga Afghan parliament ki upper house ta phungdokhi National Directorate of Security gi makok Ahmad Zia Siras na hokiba sahi Afghanistan da tawkibe attack punna Lising taraga nipan ga sani gi manungda sada maudraga mapandi Taliban militant singna sathabani haiki maraksida Afghanistan singi awang thangba Badakhasan province ta sagol senumita satakhiba clean up operation amada militant taraga tere jauna lighter punna taraga mapan amasum security personnel ani shikre amasum lanhauba taraga mari amasu fare hana provincial government ki spokesman Nick Mohammed Nazarina haiki hen spaushna makatana phongdor lushilak point aten mamaroe pa content masang atanga mem da share tawjaramge Pakistan da Hindu laisang thugaiba mioi kuntra fare Pakistan gi awang nungsup thangba sarukta nauna sab Hindu gi laisang ama thugai khibagi mioi kuntra ayambana Radical Islamic Party amagi members sing fare han officials sing na sagol sanumita phongdokre Kibar Karak district ki Teri khunda laibak laisang adu yumse kaisa numita attack tokhi thawong adu human right activists amasum Hindu community leaders sing na yamna kan yaning da phongdokhi sagol sanumita provincial government na laisang du amuk hana sana ba masum yoi sing adu chairak pina ba authority sing da order pikhi saisa kya suraba laisang dugi building semjin na ba Hindu community gi members sing na local authority sing dagi ayaba phanglaba matungda Jamiyat Olema I Islam Party sagot pasingna lusingba miyoi singna irang horaktuna thugai ki haina thawdo adu uhoba miyoi singna haikenasu pawsina makhatana phongdorak len thank you